ngasi phongkiba tongan manipuri siphongsing amasung thokkiba thawdo wathoksingdagi maroibi ipausing miyamna thamjagi hanbada naga kuki mitai maitai pangal masilgi marakta thokkiba lanfamsing masagi oizaba thiba politician kharana thonkhibani minister biren sai kya tangdu laitan leiba ngamlamdraba state asida ngasidi inglisingna pan horakliba si BJP lengak lakpadagini lamdam asida masagi oizaba thiba selfish politician kharana makoi oizaba phangna bohonabada communal goeba riot kya thoktuna inglisingna leiba phangdabani haina minister nangthomam berena phongtokre waphamasi mahila morsa BJP Manipur Pradesh na sinduna ngasi Zen Manipur Dance Academy na pangthokpa laiba asigi saknaireba politicians Susma Swaras Award yenthokpagi thoramda athoiba mithung oina saruk yaraduna phongdokhibani lamdam asida leiriba tongan ba district singdagi khangatlaba social worker entrepreneurs sport persons art and culture gi field thabak tawriba nupi sing khangatuna mahila morsana Susma Swaras gi ming sel sakhangse amadi yan PP dun ikai khumnabagi thoramadуда BJP Manipur Pradesh ki state president S Sarda vice president Timina Manipur buildings and other construction workers welfare board ki chairperson ju oiriba BJP Manipur Pradesh ki general secretary ke Sharat Kumar amadi BJP Mahila Morcha gi president L Lotikana mathang shina akhanaba mithung amari thoramapu oina saryakhi tungan district singligi khangalaba nupi nifugama thoida Susma Swaras Award yenthokpagi thoramadu minister N Beren hai Susma si laiba asigi saknairaba lawyer politician ama oibigi mathakta miyam gi damakta khanbalu singbi amani North East India gi khanba tanglaba singbi asina yumthangnari state singi marakta afaba mari sagat padana tana masagi sei kungamanga suba matamda Haryana state ki education minister oina thaupuki Manipur dadi na politician tholakpa matamda miyamna encourage tobigi muhutta naha oidi haina thingduna politics ta changhande adabulu singbi asigi phidam ningai oiba thabak singa si yengluraga lamdam sidasu naha politics kya singbatuna Maribaki damak apaba thabak yamna tohuna na balenga asina honari haki magna hai miyam gi thabak thoramda mangjul thaduna satlambadagi journalist khongdaraba matungda matam koina politics ta thabak tawduna lakhi lamdam sigi amot pakya si urubadagi miyam gi dama apaba thabak khara tawge haina khalakpa mikupta taibang mapun ubibaga loinana miyam nungsibibidagi minister ama oina thabak tawrakli bawasi apen mapui haujuk pham kondun leibegi matam natre lamdam asida leiriba yelhomi kananaba madi ngamkhaigi mayukta singnarapa sing thengnaraba maki makedi angama thakta honari lamdam asigi fajaraba satnabi amadi mahuksagi sakta manghaliba asi aikoi sana manghanjabani ngasidi aikoi gi mahuksagi fajaba kya asi central government obibadigi sports ki lamda arts and culture gi lamda Miss Femina Fauba state asida sinduna malemgi midyangpham thamlakliba si aikoi khudimaki sahoksa ningai ni haikenasu pausna makhatara phongdorakli makasa tharak poina to paumana Manipur gi pukhiba lupa crore mapan henbagi drug senai da fare Greater Senai Police ki asabu mai pakpa mo oina hokiba sakol sunumita Manipur gi purakhiba lupa crore mapan henbagi belu oigedaba methamphetamines kg 9.1 million ga konana Senai gi Padiyana Redfield mayadi ki fare drug konana pharaba mi ani edudi A Rajkumar se kuntraga manga amasum T Chandrasekhar se ni fuguni thakawi Senai gi Redfield mayagi Balalal Street India mandagini Greater Senai Police na pharaba drug singadu North East Police Station da paumisingi mang putholaduna Additional Commissioner of Police North TS Anbuna haikibada hokiba thakhara sida Greater Senai Police na drug lalonba sing laksinana ba akan mathabak kya pekhatuna lakli madugi manungsana yamlaba ganja amasum nisagi polam kya fagat palaikre makatana drug laksinana ba Greater Senai Police na akan mathong kya pekhatuna lakbi gi manungsana hokiba sagol sunumita drug lalonba miyo ani dagi methamphetamines kg 9.1 ase fagat khibani methamphetamines asi market lupa lakh maudra dagi na crore ama faw yoli Pharaba drugs ngasi puna lupa crore mapalongi bill wagani haukiba sayol dagi miyoi mari RK Nagar Police Station konba jaga dagi methamphetamines gram ahunga taraga treka konana fagat plekre akhanaba pawma phangmari Greater Senai Police haukiba sagol sunumita methamphetamines kg 9.1 ga konana pharaba mi ani aduna phongdorakibada methamphetamines drugs ngasi Manipur gi Indo Myanmar border gi sarukta leiba more digi pusilakhibani thaudo asida senari ba main equis asi phana bonari drug lalonba sing asidagi financials transaction asi matau kramna tawbagi habadu thigatna ba honari haikenesu pausina makhatana phongdorakli
Maka satharakpo ina topa paomana COVID naba masing hengalakhibaga hospital sing tharang tawnaba center na nationwide drills tharang tawri COVID-19 amasum seasonal influenza naba masing hengalakhibaga hospital tharang tawri bising adu khangnaba April 10 amasum 13 da nationwide mock drill ama pangthonaba government tharang tawri Union Health Ministry amasum Indian Council of Medical Research ICMR na thangza numita puna thokpa advisory amagi matung ina District punamakta public and private health facilities sing animakna hidak langthak sing hospital phamung sing medicals equipment amasu medicals oxygen phangbagi phibamadu khangnabagi pandamda pangthokli exercise asida saruk yanaba asa tawri mock drill adugi sapsawa marik sumba sing adu Mars kunga treta pangthokadaba virtual mi pamamada state sing da khangangani hanasu advisory dunaki Haukiba sayol kaya marum the state kera COVID-19 testing hantarakre amasum hauzuki testing levels in World Health Organization WHO na piba standards ka sangdamnabada matiksa wagwali hainasu joint advisory atunaki WHO na piba standards adudi millions amada test samagani funi laibas the COVID-19 naba masingi trajectory da tapna amasum leptana hengalakpa ama February mayadi gi urakli haina Union Health Secretary Rajesh Bhushan amasum ICMR gi Director General Dr. Rajiv Bahalna sahi tawbe advisory iduna haki hauzu phawi oina leba sigi manung active COVID-19 case ayamba Kerala da sada kunga taruka point mari Maharashtra da sada kunga matuga point taret Gujarat da sada taragom duga point manga Karnataka da sada nipan ga point taru amasum Tamil Nadu da sada taruka point ohungumba State khara khakna ayamba report tarakli state singa masum union territory punamangna COVID-19 vaccination rate singi matangda singthaninga oina coverage tokhibadugi maramna ayamba oina laina sina maram oidun hospitalization amasum CB sang nemna leirabasu anaba masing sang naina wokhalakliba si lakshina ba thabuk lokatpa mathautai hanasu advisory edun haiki influenza like illness ILI amasum severe acute respiratory illness SARI anabasing adu karina thogan mano haibadu kupni yengshinana bus state sing amasum union territory sing adu rakhankre India da mahosana January digi March phawa influenza na naba masing season gi oina hengali duga madu August digi October phawa amuka na hengali hausi koina leba sida sandurakliba influenza gi khwai digi maroiba subtype sing adu AHINI amasum H3N2 oin tawi nakoina khanglibaduni COVID-19 amasum influenza asi transmission high risk population clinical signs amasum symptom gi mawngda manaba kya lai masina maram oiduna diagnosis ki matang layeng liba doctor singi dama clinical dilemma amathoi aduba masi miyam punbada yaudaba ningthijana ventilate tawdaba mafamda leitaba roman sisinaba miyam tinbada mask uppa khutsa sing hamdokpa miyam tinba mafam singda loktin sisindaba asina singba asamba public health ki kanglon sing ilaga laina ani si laina kan mangami hainisu advisory duna pankhen su paus na makatana su fundorakli makasa tharak poina to paw manamo Russian lanmi lak manga thunamak land yaurabiyai report Ukraine gi forcing na thunna horak pa yaba anoba lanjing ama yeikhaina Russia na makhoi gi lanmi masing men khana ba sai sida contract lanmi lak manga rum lakshinana bu khona ga dawri haina thoramadu bu khangba miyam gi natab hiram sing maming phongdoktana khana ba mi sing hairi kona sai sida president Vladimir Putin ba omuhana khana ba gi campaign adu haurakhibaga reservista sing gi atopa force mobilization ama Kremlin bu thingbada asoba recruiting campaign asina mating ohelagani Lakliba Thakhara manungda Vladimir Putin na mahaki forcing na Ukraine troops singi atopa mai pakpa amathing mangamba tarabadi Kiev kidam ngaklo pibadu sonta hangani hairaduna US amasum Europe da Ukraine gi sagatpa sing adu Russia na wakal sonta han mangamona ki Washington amasum masigi khongbu sing na makpu naitom tahanana bohona basing adu maithianduna Putin na tha sida China gi president Xi Jinping digi akanba public banking ama phangkhre China gi president aduna Moscow khongsata mari singhena session hanana wasakre China gi president Xi Jinping gi high profile sokat pigi maruiba khudam ni hairaduna dil sing adu lakthoktaraba phawada khongsat adu gi matangda Kremlin's officials gi pungni thokatki Ukraine gi akan ma thinggi mamangda Russia gi forcing na manglom na sanctionana bo honabada warabasu China na phone legal aid pinaba phirep lokide Ukraine amasung Western officials singi matungina mamangda lakshin kiba
trup lak ahum lo madu loinamak hausuk lanfamda laidi adubu tha khara sida Russiana asauba town amata lawsinana bu hona bangamdri Europe ta training digi nauna halaglaba trup singna nauna pirakpa tank sing amor vehicle sing amasum atai khulai sing sejinaduna lakliba tha khara gi manunga Ukraine asauba khut hanbegi lal ama sathana ba tharang tori marak sida Russiana handakhiba lanmi masing kupkhana ba amasum hena pakthok sauthok hona ba contract lanmi loba hanan hawkre adubu saye sida contract lanmi lakh manga lawnabiki pannamado asingbu oina ngamladabi ye hen optional khran haidi madu February kungamari English nganiga kunganithoi da lalado hawdringai digi mamang leramba Russia gi professional troops sing apun mamasing aduga sarana manik lana dugi mamang lanmi lakh mariga lising manga hen ba adudigi English nganiga kunga humdoi gi loiba phawda lakh manga gi lising kunga mathoi yauna Russia na contract lanmi masing hengat halagan hain defense minister Sergei Shoigu December daiki Russia gi kutta reservist millions kunga manga lai hainasu September da Shoigu naiki adubu madugi manungdagi kakhotkibadi supnagi sada amadagi hen kaktani makoi kusukulai sing wasilagle adubu makoi yamlaba personal lai haina makoi na khallianisu RAND Corp senior policy researcher amasum US Defense Department Russian military capabilities ki hanagi analyst dara Mexico naiki makhoi lalas English ngani ga kungu humdoi phawba yamlabada English ngani ga kunga mari gi aroibadu phawbada sathaba ngamgani hainasu Ukraine military intelligence ki deputy head badiamna sagol sunumita phongkiba RBC Ukraine unakhiba amada haki hainasu pawsida phungdorakli makasa tharak poina to papaw mana captain narakpadi gi passenger pilot na mating pangkhre Nongthakta pairingai marakta duty tawriba pilot singi manungdagi ama medicals emergency ama tholakpadigi Southwest Airlines flight adugi passenger oina tonglakhiba pilot amana plane adu soingamdana landing tawba ngamankhre CNN gi matungina thawdo adu Las Vegas dagi pekhalakhiba amasu Columbus tamna paigadaba flight 6013 da yumjakaisa numita thokibani laibak phabana crew adubu tengbang na passenger ama matam sana phangki Pawgi channel adugi matungina atopa airlines amadagi off duty pilot aduna radio communication tengbang na pasongsilakhi aduga matamadu atopa Southwest pilot aduna aircraft adu paiki haina Southwest Airlines wanglo emanaki live ATC na phangba radio traffic archive adugi matungina captain adu pukta na bahorke masu madugi matung minute mangaru wan thaduna lekhi flight attendants amaga loinana maha aircraft adugi maning da leire Mark Kutakta ambulance amada puba mathautai haina flight crew gi member manaiki Southwest Airlines na khudong thiba matam madura tengbang na changsilakhiba off duty pilot adubu thakatki sagwatkhiba amasum tengbang khiba adubu aikoina yamna thakase masig loinana makoi gi professional gi dama crew adubu mak aikoina thagale amasum thawdo sigi matang aikoi gi customer singi wakal leitana khangba kanba amasum thawdo adubu masak sengna khangba adugi damak thagale haina wang ledunaiki flight tracking site flightairwares.com dagi phangba data matungina plane adu pung amaga minute 13 lom nongthakta laiki madu Las Vegas ta amu halakhi amasum thawdok thoktana landing tarokhi haina Federal Aviation Administration FAA naiki aswangam thoktana plane adu landing taroglaba matung atopa crew mana thaba adu pukhi amasum Columbus ta flight adu operate tokhenasu FAA na makhatana phangdukhi medical gi miyeng sang mathau taba pilot adu gi haksangi phibam adu hawjiksu phatri thawdo du makoina investigate tawgon henasu FAA aduna haikenasu pawsna makhatana su phungdorakli makasa thrak poina to perform recruitment job lakhiba naha masiri Orissa da police constable lona ba pangthokiba physical test ta saru yakhiba naha khanghodana wanthakhre na loina laikna bangamdana laikidra haidi Gazam district ki makok thongba police officer amana phungdokhibada laikhidraba naha dugi maming Deputy Ranjan Das kawi ma recruitment siga mari lainana pangtokpa physical test ki manungsan ma meter lising amaga humfu sangna lamjel sar yaringai da khanghodana wanthakhibani khudakta makpu MK CG Medical College ta pukatuna lekanaki adubu mahak lekana bangamdana laikhitabana hari lamjen chendringai ki mawoinana doctor sin lamjel adura sar yaga da bukudemak medical check hana toki laikhidraba dipti yamna fit oina lakhibani mak haksang da problem amata laikhidi adubu matawkramna mak laikhidabno habigi matangna hawjuk phawbi oinati japsana khangmangamdri postmortem taraba matung misi sigi matana khangmangamgani haina suphungdokhibaga loinana dipti gi imung manungda paw si khangan khrain su makhatarkli makhasa tharak poina to papaw mana Rahul Gandhi gi disqualification ga
अदानी केस का मरी लेने रवि शंकर प्रसाद कांग्रेस की एमपी राहुल गांधी बु सुराट की कोर्ट अमना डिफेमेशन केस अमगा मरी लेना सही अनि की कन्विक्शन पीखिबगा लोइनना एमपी ओइबदगी डिस्क्वालीफाई तौखिबगी थौदांग अदु अपोजिशन लैरिबसिंग अकन ममोंग यानिंगदब फोंदोखिबगा लोइनना अदानी की केस नथैनब होनबदा थवोंग असिसा थरखिबनि हायना फोंदोखिबा अदुगी पखोम पीरदुना बीजेपी न फोंदोखिबदा राहुल गांधी की डिस्क्वालिफिकेशन का अदानी केस के हिरम अमतदा मरी लेने हाइदि हिरामसिगा मरी लेना बीजेपी की सीनियर लीडर्स हाने की यूनियन मिनिस्टर रवि शंकर प्रसाद फोंदोखिबदा डिस्क्वालीफाई तौखरबा कांग्रेस लुसिंग राहुल गांधी लोकसभा माकना करी nganglakkadagi haib kibadagi mapu parliament की डिस्क्वालीफाई तौरखिबनि अदानी की मतंग माकना वा nganglakkani haina kibadagi defamation case ta mapu convict handuna MP ओइबदगी तो ओनना बु होनरकपनि हाइना फोंदोरक्लिबा दो युमफम यावदबा मदि समजिन सजिन्दुना ngang बोइसिंगनि राहुल गांधी ने ममांग मतमदगी हौरगा वा ngang मतम मीबु तथी तवैना हुंदुना ngang मदि कांगलु मसेल गी मरक्ता येंगथीना हनबा याबा वाफम क्या फोंदोक्तुना लाक्लि हौकिबा कुमजा इंग्लिश सिंगनिगा तराका मपन मोदी सरनेम गा मरी लेना फजदबु वै सिजनरुबगी दम माकी मथक्ता डिफेमेशन तौरखिबनि मदुगी मतुंग कोना महक मरा लैरे हाइदुना ऑर्डर थुलखिबनि मसिदा अदानी की केस का हिरम अमतदा मरी लेनेदे करिगुम राहुल गांधी न सुमनमनबदि सुराट कोर्ट सत्तुन ऑर्डर अदु स्टे तौनबा हाइद्रिबा करिगिनो अमदि हाई कोर्ट अमसुम सुप्रीम कोर्ट माना अपील सतबगी मरम करिनो हाइबसि मियामना मयेक संगना खनगदबनि अमरमदा कांग्रेस की हुवांगलोय पवन खेरा की मतंगदि खुदक्ता पार्टी असिना पुंग अमगी मनुंगदा सुप्रीम कोर्ट की स्टे ऑर्डर लौखि कांग्रेस ता अफाव लॉयर क्या यावरी अदुबु मखोइना तुमिना लेसली थवोंग असि कर्नाटकागी ओइना पांथोकदरिबा मिखल असिदा मियोइबिगी मिनुंगसि फंगनबा होनबनि हाइदे हेनसु पाउसदसु मखातानसु फोंदोरक्ली अदुगा हौजिक ओइनादि म्याम पाउस मतांगसु लुसिनजरगे अमसु म्याम पुना अनौबु इ पाउ ngaminesensu channel sigi mekedigi म्याम फमदा थमजरी म्याम पुना अनौबु अपडेट ngaminesei